adagi isa isu oigadoriba makoidasu nungai yaibi marang kaina lainanabagi wahan thoktuda thank you thagat chari ai jengbiri biyo khutio puju ngasiju kakagi manakta laksaduna haitare khoi gi tangai mak phadana khoi gi kangai chajida khwaidagi chatnari haitare khoi bor amana oibda changgadaba magi tawgadaba niyom niti jing kai jing haitare sigi matangna kitang khangnabagi damata kakagi nakto ngasi laaga wari sanagi tanjada lobjabana ai kakabu han makta dei kai khulabu chari kakabu khoyam jari ado kakagi minga lephanga hapetang haibi mamang da comment da yamna hangbirki haitare ado mayamna ngakpinabagi damata haijari ai kakagi minga lephanga hapetang khangjage hana aigi mingsi osangbam ibomcha Elias isa singlai hairaga khangi aisi nambol naurem haidan lairibu mafum da pokchabani kakana ju simana phungdo pigibagi makha tarak poina ga hujikse manipur gi khwaidagi chanabi moina hujikse luhong pantha ju oisanarakpa ado luhong bagi khoi borje tangai muk phadana borna tawgadawa magi lutha mu walingai sahi mu walingai dagi magi section gadawa tawgadawa thogai jing haitarine masi kai tawgadage si kitang khangjani tasenga taibang miyo da pu bai khoi si nupa boiro nupi boiro makhoi gi punsi tangkak haibadi mathot karakpugi matamsida yumban punsi lambi haidana akoina he khongdana masida sida akoina bor hairibasi kanabuno haibada nupa adubuni piba adu adagi kaina hairibasina chanu ningon dubuni masida akoina gaudharma gi sampradai sida akoina bor kaina harga chali akoigi maitai gidana piba chanu hona haibadi nupi nupa se samai khangnabane aikoina masidasida bor oigadoriba haibidi piba oigadoribasina mana sahi muwalingai bu oiro tha muwalingai bu oiro masidagi mana cheksalakadaba potsi parjo patrasu mungba sanga sida anauba ningol ama lakadoribunina magi laigadoriba yum kaido semjin sajinbagi thoramsi adumak sidinai hana mapa mapu kairak thadan nungai yabi marang kaina panbu oiragadi adum yum kaido yamna nana leiramduna adum maduda adum semjin basu yawi aduga sum naksalakoi matungina aikoina mapa mapu oiba aikoina bor ama haiba kaina ama haibasi aikoina lam arapada chathokpasi athingma pi maramdi karigino haibada magi nungaiba punsi tangkak ama semgalakadoribnina maduda taibang miyoiba singnasu mabu yengthiba yawba lai singnasu mabu yengthiba yawi haidana aikoina mapa lipan thohandabagi chanabisima ipa ipuna adumak thambirai kakana sigi wafam haibajida khoigi kariguma maje tangai phadana thaba mainga ama chaptaba yadaba khotab jing lerakpadadi masi dum matau karamna section gani masi kamaina tawgani masi naksalakpasida hoi chatabadi yadabnina adumukti chanai tawbudabu karigumba mahut thaba yaragana mahut tharaga chalali natre hairagana mamanabu singal loinare hairiraga karaida kari soigagade haibadugi ngak senduna mabu chalali aduna madugi thawga edu koina asumaina chanare adu kaka makhatana laksaningje अखोगी कोयेट से कका कोयेट अंगौबा अखोगी तंगाई फादना माजे उपतबा यादबगी चनरो नम खक लेरमजे सिना कमायना करंबा हक्तक्तगी कमायना तौगिबनो हाबदु कितंग खंजनी मसिगी मतांगीददी अखोइना सुम ओजासिंग नैनरुबुदा अखोइना खंजरकपदा बोर ओइगदोरिबु नुपासी तसेंगमकी अखोगी विवाह खोंसानबा लुहोंगबसी चत्रिङै ममांगसिदा अखोइसि नोम वालिङैसिदा असोमदगी बोर बातोल लाकपा हाइदना अमलाय बोर बातोल लाइसी करी हाइना लाइनो हाइबदा नुपीसिगी मोपा नुपागुंबसिना लाइ हाइरेगा मागी अखोगी लई चंदोन हाइदन लैरिबा अदगिदी क्वा तांगा हई तांगा लई तांगा पुदन लाई हाइरेगा खुरमबरे हाइरेगा अखोगी इसीसिबु ngantana lobiro raw haidana bor bato lakpane khudam moina haibudi luhongbasi soide taarabane masigi matangida hariba nupa si aina kaina si lawbu chatpa matamsida magi yenanaba koyet taibang sembi mapu mana hana pibinambagi matungina akoina phi angobasi yamna leijadragasu ama kaithenagi leiraga taru na sudok chamthoi hairega chanang thadana amna ahanba mina tawdriba olamadi tawbu mathau taeba masigi kanabasidi karino hayu matamda ipai puna takpiram matamsida aikoina nahan makai chanminnadana chaminadana chen chungduna chhanaminamba matamsida ma boigi sung imanabo oina loinaramba taragasu ma sina numisida khongsalamdai matamsida haribu koyese masibu magi makokida hek thongat kiba matamda maje
ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯁꯛꯇꯤ ꯑꯃ ꯆꯪꯉꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯅ ꯊꯝꯅꯔꯝꯃꯤ ꯑꯗꯨꯅ ꯀꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯊꯥꯡ ꯈꯨꯂꯛ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯩꯅꯣꯒ ꯍꯥꯞꯇꯅ ꯐꯖꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯆꯠꯅꯔꯦ ꯃꯁꯤ ꯅꯝꯊꯥꯡ ꯈꯨꯂꯛ ꯍꯥꯏꯕꯁꯤ ꯁꯂꯥꯏ ꯇꯔꯦꯠ ꯍꯥꯏꯕ ꯇꯥꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯇꯔꯦꯠ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯗ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯁꯤꯒꯤ ꯃꯆꯨ ꯃꯃꯦꯟꯁꯤꯅꯤ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤ ꯀꯀꯥ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯀꯀꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗꯨꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯩ ꯇꯧꯕꯗꯤ ꯃꯊꯧ ꯍꯦꯟꯅ ꯇꯥꯒꯦ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯏꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯅ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯏꯕꯥꯔꯦꯟ ꯍꯥꯏꯗꯅ ꯃꯥꯁꯤ ꯃꯥꯒꯤ ꯕꯣꯔ ꯐꯝꯐꯝꯁꯤꯗ ꯐꯝꯃꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯂꯥꯏꯟꯗꯧ ꯁꯅꯥꯃꯍꯤꯁꯤ ꯈꯣꯏꯔꯝꯃꯝꯃꯦ ꯑꯗꯒꯤ ꯕꯣꯔ ꯁꯦꯟꯅꯕꯁꯤꯅ ꯃꯥꯒꯤ ꯐꯤꯔꯣꯟꯁꯤ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯐꯤꯔꯣꯟ ꯁꯦꯠꯂꯒ ꯊꯣꯛꯂꯛꯂꯒ ꯃꯥꯅ ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯕ ꯃꯇꯝꯁꯤꯗ ꯏꯕꯥꯔꯦꯜ ꯍꯥꯏꯗꯅ ꯑꯗꯩ ꯁꯣꯅꯔꯦꯟꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯐꯅꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯠ ꯏꯁꯣꯟ ꯇꯧꯗꯅ ꯏꯔꯥꯠꯄꯨ ꯂꯥꯠꯇꯅ ꯁꯣꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯄꯤꯕꯥ ꯈꯣꯡꯁꯥꯟꯕꯒꯤ ꯏꯔꯥꯠ ꯏꯁꯣꯟ ꯇꯧꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯖꯩ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯃꯥꯁꯤꯅ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯄꯥ ꯏꯄꯨꯅ ꯇꯧꯅꯕꯗꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯁꯤꯗ ꯈꯣꯏꯔꯝꯖꯩ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯇꯥꯡꯀꯛꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯃꯄꯥꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯃꯪꯒꯣꯟꯁꯤ ꯄꯤꯔꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯁꯤꯗ ꯄꯩꯁꯥꯁꯤ ꯄꯨꯟꯁꯤꯒꯤ ꯍꯧꯗꯣꯛꯆꯅꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯈ꯭ꯔꯦ ꯈꯜꯂꯒꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯧꯗꯣꯛꯆꯅꯕ ꯍꯧꯗꯣꯛꯁꯦꯟꯁꯤ ꯍꯥꯞꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯑꯃꯨꯛ ꯈꯣꯏꯔꯝꯅꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯄꯨꯌꯥꯒꯤ ꯂꯤꯈꯨꯟꯗ ꯊꯦꯡꯅꯖꯕꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗ ꯃꯁꯤ ꯑꯍꯥꯟꯕꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯃꯁꯤ ꯆꯪꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯗ ꯃꯆꯥꯁꯤꯅ ꯄꯂꯦꯝ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯗꯧꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣꯗꯨ ꯁꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯗ ꯇꯥꯛꯏꯕ ꯄꯣꯏꯟꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯃꯒꯤ ꯃꯄꯥ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯈꯪꯒꯦ ꯍꯥꯏꯕꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯥꯕꯨꯝ 10 ꯄꯣꯔꯦ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯄ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯣꯏ ꯄꯣꯛꯇꯕ ꯉꯥꯛꯇ ꯄꯣꯛꯏ ꯉꯥꯛꯇ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯃꯄꯥꯁꯤ ꯑꯗꯨꯝ ꯌꯣꯛꯑꯒ ꯌꯧꯕꯤꯔꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯅꯠꯂꯝꯗꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗꯤ ꯃꯆꯥꯗꯨꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯃꯥꯗꯨ ꯈꯪꯉꯕꯅꯤꯅ ꯃꯃꯥꯁꯤ ꯃꯅꯥꯛꯁꯤꯗ ꯆꯪꯁꯤꯜꯂ ꯈꯣꯏꯔꯝꯖꯔꯦ ꯍꯥꯏꯔꯒ ꯃꯃꯥꯁꯤꯅ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯄꯟ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯑꯩ ꯄꯨꯁꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯖꯦꯡ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨꯅꯦ ꯃꯆꯥꯗꯨꯅꯦ ꯃꯄꯟ ꯄꯟꯊꯧꯒꯤ ꯃꯅꯥꯛꯁꯤꯗ ꯈꯣꯏꯔꯝꯃꯒ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯅꯆꯥꯅꯨꯄꯥꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯀꯞꯌꯥꯡꯕ ꯇꯝꯌꯥꯡꯕ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯃꯪꯒꯣꯟ ꯄꯤꯕꯤꯔꯣ ꯍꯥꯏꯗꯅ ꯃꯣꯏ ꯑꯅꯤ ꯆꯪꯅ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡꯗ ꯃꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯟꯁꯤ ꯄꯤ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯇꯦꯛ ꯈꯔ ꯀꯀꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯃꯉꯣꯟꯗ ꯍꯧꯗꯣꯛꯅꯕ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯑꯉꯝꯕ ꯄꯩꯁꯥ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯆꯠꯅꯔꯣꯟ ꯑꯃꯈꯛꯇꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤꯕ ꯃꯁꯤ ꯇꯁꯦꯡꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯅꯔꯣꯜ ꯍꯥꯏꯕꯅꯤ ꯆꯠꯅꯔꯣꯜ ꯑꯃ ꯂꯩꯕꯗꯨꯅꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯍꯧꯗꯣꯛꯆꯅꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯍꯥꯏꯗꯤ ꯂꯩꯔꯒꯕꯨꯗꯤ ꯚꯥꯔꯤꯗ ꯄꯤꯕ ꯌꯥꯕ ꯃꯔꯝꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯥꯡꯉꯛꯏꯁꯤ ꯄꯩꯁꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯃꯄꯥꯁꯤꯒꯤ ꯃꯐꯝꯁꯤꯗ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥ ꯇꯥꯡꯒꯗ ꯁꯦꯜ ꯂꯨꯄꯥ 10 ꯍꯥꯞꯄꯒ ꯃꯄꯥꯁꯤꯗ ꯀꯠꯄꯅꯤ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥ ꯂꯨꯄꯥ 10ꯁꯤ ꯂꯧꯈꯠꯂꯒ ꯃꯥꯏ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯄꯛꯄ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟꯕ ꯃꯄꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯨꯄꯥ 500 1,000 ꯃꯥꯅ ꯑꯉꯝꯕꯗꯨ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤ ꯐꯨꯔꯤꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯒ ꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯄꯥ ꯄꯟꯊꯧ ꯅꯄꯥ ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯍꯧꯗꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯐꯨꯔꯤꯈꯥꯎꯒꯥꯁꯦ ꯅꯞꯁꯤꯟꯕꯤꯔꯒ ꯍꯥꯏꯕꯗꯤ ꯊꯃꯣꯏꯁꯤꯗ ꯃꯄꯥꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯊꯤꯟꯗꯨꯃ ꯄꯤꯕꯅꯤ ꯑꯗꯣ ꯀꯀꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯗꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯝ ꯆꯠꯅꯔꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯗꯤ ꯍꯣꯏ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯀꯅꯥꯒꯨꯝꯕ ꯃꯄꯥ ꯃꯃꯥ ꯂꯩꯖꯗꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯑꯗꯨꯝ ꯀꯣꯔꯠꯇ ꯆꯠꯇꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯕꯅꯆꯤꯡꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩꯑꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯔꯛꯄ ꯑꯣꯖꯥꯁꯤꯡ ꯍꯪꯖꯔꯛꯄ ꯑꯗꯒꯤ ꯄꯤꯕꯥ ꯁꯦꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯖꯥ ꯑꯍꯟꯁꯤꯡ ꯍꯪꯖꯔꯨꯕꯗ ꯃꯁꯤꯒꯤ ꯊꯧꯔꯝ ꯊꯧꯗꯥꯁꯤꯒꯩꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄ ꯀꯀꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯕꯣꯔꯁꯦ ꯀꯩꯅꯥꯒꯤ ꯃꯌꯨꯝ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯀꯩꯅꯥꯒꯤ ꯃꯌꯨꯝꯁꯤ ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯅꯒ ꯈꯣꯏꯔꯝꯕꯁꯦ ꯀꯥꯏ ꯖꯒꯥꯗ ꯈꯣꯏꯔꯝꯒꯗꯒꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ
ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯦ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯅ ꯁꯨꯝ ꯃꯇꯦꯛ ꯈꯔꯗꯪ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯅ ꯄꯤꯕꯥ ꯈꯣꯡꯆꯠꯂꯒ ꯄꯤꯕꯥ ꯈꯣꯡꯁꯥꯜꯂꯝꯗꯥꯏꯒꯤ ꯃꯥꯒꯤ ꯀꯣꯏ ꯑꯁꯤ ꯊꯥꯛ ꯍꯥꯞꯆꯤꯟꯈꯤꯕ ꯃꯇꯝꯗ ꯃꯥꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯆꯥ ꯑꯣꯏꯔꯝꯕꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯁꯥꯌꯣꯜ ꯂꯥꯡꯒꯣꯜ ꯑꯃ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯅ ꯄꯤꯕꯥ ꯁꯦꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕ ꯕꯣꯔꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯕꯣꯔ ꯑꯃꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯁꯤꯗꯅ ꯅꯥꯄꯟ ꯄꯟꯊꯧꯅ ꯃꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯄꯥꯏꯗꯅ ꯅꯪꯕꯨ ꯉꯥꯛ ꯁꯦꯟ ꯆꯠꯂꯤꯕ ꯑꯣꯏꯗꯅ ꯇꯨꯡꯗꯅ ꯅꯪꯒꯤ ꯅꯃꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯂꯤꯕꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤ ꯂꯝ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯅ ꯃꯊꯛ ꯊꯪꯕ ꯖꯇ꯭ꯔꯥꯁꯤꯒꯤ ꯖꯟꯇ꯭ꯔ ꯄꯥꯔꯇꯤꯁꯤ ꯊꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯖꯇ꯭ꯔꯥ ꯂꯩꯔꯦ ꯖꯇ꯭ꯔꯥꯁꯤꯒꯤ ꯃꯊꯪꯗ ꯃꯄꯥꯅ ꯆꯠꯄꯁꯨ ꯌꯥꯎꯏ ꯃꯃꯥꯅ ꯆꯠꯄꯁꯨ ꯌꯥꯎꯏ ꯈꯨꯟ ꯈꯨꯟꯒꯤ ꯃꯥꯟꯅꯗꯕ ꯈꯔ ꯂꯩ ꯑꯌꯥꯝꯕꯅꯗꯤ ꯃꯄꯥꯅ ꯃꯥꯡ ꯊꯥꯏ ꯑꯗꯨꯒ ꯃꯃꯥꯅ ꯇꯨꯡ ꯏꯜꯂꯦꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯑꯩꯅ ꯊꯨꯡꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯒꯤ ꯃꯥꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯁꯦ ꯃꯁꯤ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯅꯤ ꯃꯃꯥꯁꯨ ꯇꯨꯡꯗ ꯂꯩꯍꯧꯔꯅꯤ ꯑꯗꯨꯕꯨ ꯑꯍꯟ ꯁꯥꯕ ꯃꯄꯥꯁꯤꯗꯤ ꯍꯥꯏꯔꯤꯕ ꯖꯇ꯭ꯔꯥꯒꯤ ꯄꯣꯠꯂꯝ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯐꯤꯔꯨꯛ ꯅꯨꯡꯁꯥꯡ ꯑꯗꯒꯤ ꯑꯄꯣꯁꯥ ꯂꯝꯂꯥꯏ ꯀꯥꯅ ꯄꯤꯔꯤꯕꯁꯤꯡꯁꯦ ꯑꯊꯦꯟꯄꯣꯠꯀꯥꯁꯦ ꯄꯨꯁꯜꯂꯒ ꯃꯣꯏꯁꯤ ꯃꯅꯨꯡꯗ ꯖꯔ ꯖꯔ ꯃꯥꯡꯇꯣꯞ ꯃꯌꯥꯏ ꯆꯪꯈ꯭ꯔꯅꯦꯕ ꯃꯄꯥꯁꯤ ꯏꯟꯅꯈ꯭ꯔꯅꯤ ꯃꯄꯥꯁꯤ ꯃꯌꯥꯝꯁꯤ ꯈꯣꯏꯔꯝꯃꯒ ꯃꯄꯥꯁꯤꯒꯤ ꯐꯝꯐꯝꯗ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯄꯤꯕꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯒꯧꯔꯒꯤꯗ ꯗ꯭ꯌꯨꯇꯤ ꯑꯣꯛꯄ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅ ꯃꯩꯔꯥ ꯎꯛꯆꯥꯟ ꯃꯩꯔꯥ ꯇꯧꯔꯒ ꯑꯣꯛꯄ ꯍꯥꯏꯕꯗꯤ ꯂꯩ ꯑꯉꯧꯕ ꯑꯉꯥꯡꯕ ꯑꯗꯩ ꯀꯕꯣꯛ ꯑꯐꯥꯕ ꯃꯦꯡꯀꯨꯞ ꯇꯧꯗꯅ ꯆꯥꯏꯗꯅ ꯃꯥꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇ ꯍꯥꯎꯊꯤ ꯇꯁꯦꯡꯃꯛꯀꯤꯗꯤ ꯃꯁꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯂꯝꯃꯛꯁꯤꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯅꯔꯛꯄ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯗꯣ ꯃꯩꯗꯨ ꯑꯣꯛꯊꯣꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯔꯤꯗꯣ ꯃꯁꯤꯁꯤ ꯑꯣꯛꯊꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯁꯣꯅ ꯄꯨꯡꯂꯦꯟꯁꯤꯒꯤ ꯄꯥꯛꯂꯩ ꯂꯥꯏꯌꯨꯝ ꯃꯥꯝꯗꯣꯞ ꯍꯥꯏꯅꯕꯁꯦ ꯄꯥꯛꯂꯩ ꯂꯥꯏꯌꯨꯝꯁꯤ ꯆꯪꯉꯛꯑꯦ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯁꯤꯗ ꯃꯃꯥꯁꯤꯅ ꯏꯟꯅꯔꯛꯀꯅꯦꯕ ꯕꯣꯔꯁꯤꯅ ꯃꯥꯁꯤꯅ ꯆꯪꯉꯛꯑꯒ ꯄꯤꯕꯥ ꯁꯦꯟꯅꯔꯤꯕ ꯕꯣꯔ ꯁꯦꯟꯅꯔꯤꯕꯁꯤꯅ ꯆꯪꯉꯛꯑꯒ ꯃꯥꯝꯇꯣꯞ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯛꯂꯩ ꯂꯥꯏꯌꯨꯝ ꯍꯥꯏꯕꯁꯤꯗ ꯊꯣꯡ ꯑꯅꯤꯈꯛ ꯐꯥꯠꯂꯦ ꯊꯣꯡꯁꯤ ꯑꯃꯅ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩꯒꯤ ꯀꯥꯆꯤꯟꯁꯤꯗ ꯑꯃꯅ ꯑꯋꯥꯡ ꯀꯧꯕ꯭ꯔꯨꯒꯤ ꯀꯥꯆꯤꯟꯁꯤꯗ ꯑꯃ ꯃꯅꯤꯡ ꯊꯪꯕꯁꯤꯗ ꯍꯥꯏꯔꯤꯕ ꯊꯣꯡꯁꯤ ꯑꯆꯪ ꯊꯣꯡ ꯍꯥꯏꯅꯕꯗꯨꯅꯤ ꯑꯆꯪ ꯊꯣꯡꯁꯤꯗ ꯃꯁꯤꯗ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯕꯨ ꯂꯥꯡꯖꯔꯤꯕ ꯍꯥꯏꯕꯗꯤ ꯊꯧꯔꯝꯁꯤ ꯀꯠꯆꯔꯤꯕ ꯃꯤꯗꯨꯒꯤ ꯊꯣꯡꯅ ꯃꯅꯤꯡ ꯊꯪꯕꯁꯤꯅꯤ ꯊꯧꯔꯝꯗꯨꯕꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯦꯒꯤ ꯆꯦꯕꯥꯎ ꯄꯤꯗꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯤꯒꯤꯅ ꯃꯃꯥꯡ ꯊꯪꯕꯒꯤ ꯆꯤꯡꯈꯩ ꯀꯥꯆꯤꯟꯁꯤꯅꯦꯕ ꯑꯗꯨꯕꯨ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯂꯥꯛꯏꯕ ꯍꯥꯏꯔꯤꯕ ꯄꯤꯕꯥ ꯕꯣꯔꯁꯤ ꯕꯣꯔ ꯁꯦꯟꯅꯕꯁꯤꯅ ꯄꯨꯁꯜꯂꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯁꯤꯗꯩꯁꯤꯗ ꯌꯧꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯛꯂꯩ ꯂꯥꯏꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯤꯗꯤ ꯃꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯐꯝꯃꯤꯕ ꯃꯤꯁꯤꯡꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯣꯏ ꯆꯦꯜꯂꯦ ꯍꯥꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯣꯛ ꯅꯣꯜꯂꯒ ꯈꯣꯏꯔꯝꯃ ꯀꯥꯟꯗ ꯃꯥꯁꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯃꯥ ꯑꯍꯨꯝꯁꯤꯅ ꯃꯌꯥ ꯑꯣꯛꯄ ꯍꯥꯏꯅ ꯀ꯭ꯋꯥ ꯇꯥꯡꯒ ꯐꯖꯅ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯃꯣꯏꯗ ꯑꯣꯛꯀꯅꯦꯕꯀꯣ ꯃꯣꯏꯗ ꯀ꯭ꯋꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯄꯤꯕꯥꯁꯤꯗ ꯃꯃꯥꯅ ꯀ꯭ꯋꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯗ ꯃꯃꯥ ꯃꯄꯥꯅ ꯀ꯭ꯋꯥ ꯂꯥꯟꯕꯁꯤ ꯐꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯀ꯭ꯋꯥꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯄꯤꯕꯥ ꯁꯦꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯃ ꯃꯅꯥ ꯑꯃ ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯄꯨꯈꯝꯁꯤꯗ ꯄꯤꯔꯒ ꯃꯃꯥꯁꯤꯡꯁꯤꯗ ꯑꯃꯨꯛ ꯂꯥꯟꯈꯤꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯆꯥ ꯑꯩꯉꯣꯟꯗ ꯂꯪꯖꯕ ꯏꯄꯥꯞꯇꯣ ꯃꯆꯥ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯉꯣꯟꯗ ꯄꯤꯔꯒ ꯃꯈꯣꯏꯅ ꯎꯞꯁꯜꯂꯒ ꯆꯠꯈꯤꯅꯤ ꯑꯗꯨ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯄꯨꯌꯥꯒꯤ ꯂꯤꯀꯨꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯔ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯃꯃꯥ ꯑꯍꯨꯝꯁꯤ ꯀꯣꯟꯊꯣꯡ ꯌꯧꯅ ꯊꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯐꯥꯎ ꯊꯦꯡꯅꯖꯩ ꯀꯣꯟꯊꯣꯡꯁꯤꯗ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀ꯭ꯋꯥꯁꯤ ꯎꯞꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯥꯡꯇꯣꯞ ꯃꯁꯤꯁꯤꯗ ꯆꯤꯡꯈꯩꯒꯤ ꯀꯣꯟꯊꯣꯡꯁꯤꯗ ꯑꯗꯨꯃꯛ ꯑꯣꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯄꯔꯦꯡꯁꯤꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕ ꯀꯥꯁꯤꯗ ꯄꯤꯕꯥꯁꯤꯒꯤ ꯐꯝꯐꯝ ꯕꯣꯔ ꯐꯝꯐꯝ ꯑꯅ ꯃꯈꯣꯏꯅ ꯀꯥ ꯑꯃ ꯁꯦꯝꯗꯨꯅ ꯊꯅꯝꯃꯦꯕ ꯍꯥꯏꯔꯤꯕ ꯀꯥꯁꯤꯗ ꯄꯨꯁꯜꯂꯒ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯐꯝꯍꯜꯂꯒ ꯊꯝꯒꯅꯤ ꯃꯥ ꯍꯦꯛ ꯐꯝꯈꯤꯕꯗꯒꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯍꯧꯔꯤꯕ ꯃꯃꯥꯁꯤꯡꯁꯦ ꯃꯊꯪ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯐꯝꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯀꯥ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯔꯒꯤ ꯀꯣꯌꯦꯠꯁꯦ ꯍꯣꯏ ꯇꯥꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯝꯃꯤꯕ ꯁꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯕꯨ ꯌꯧꯅ ꯆꯨꯝꯃꯤꯕꯅꯣ ꯑꯗꯣ ꯃꯥꯗꯣ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅ ꯒꯥꯔꯤꯒꯤꯗꯒꯤ ꯍꯦꯛꯇ ꯊꯛꯂꯧꯒꯩꯒ ꯇꯥꯈꯤꯕ ꯈꯣꯠꯈꯤꯕ ꯀꯨꯝꯊꯕꯗꯒ ꯁꯣꯏꯗꯅꯒ ꯊꯦꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯀꯩ ꯑꯐꯕ ꯐꯠꯇꯕ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯃꯤꯕꯁꯤ ꯑꯥꯗ ꯑꯩꯈꯣꯏꯅ ꯄꯤꯕꯥ ꯁꯦꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛꯁꯤꯗ ꯀꯣꯌꯦꯠꯁꯦ ꯊꯥꯡꯒꯠꯂꯛꯄꯁꯤ ꯂꯥꯏꯕꯛ 3 ꯀꯠꯂꯀꯥꯟꯗ ꯍꯥꯞꯀꯠꯂꯛꯄꯅꯦꯕ
यारिगैदि तादनबो होनजबने नमजनदना कोचनदना मागी मोंगसु फजनबा अदुगा लमहांग तुमांग नुसिना हुमदा पाइदनबा करिगुंबम तक थेंगकपदा नाकदनबसी याम सेक्शनदि होनबनी अदुगा लोइना लोइना ममानबा सातिम पाइदना चलिबा खुजाई चासेन पाइदना चलिबा अदगी निजेन पाइदना चलिबसी नुमिसिदा मागी येलोमदा चटपसी यामग यादेबा नुमिसिदा मागी मतिक मयाइसे अखोइगी येता माना थांबा अखोइना मागी ओइदनेबा याम थांगिसे अदुना मागी असोयंगामजे अखोइ मयाम चंगगा येंगिनी अदुबु लागी नोंदम ताइबंग सेबिबो मपु मागी थौजान अखोइना खंगबा ngamdabnina kanagumba akhoi taba yawnaba akhoi punsida akhoi mungna senadabada ahal lamansinga takpiramada ojain takpiramada yawre masi tasengna makidi phattaba haibadu phattaba jani magi sakhina ama pibugumne ba tawbogidi akhoina mong sanga si yawra matungda akhang ai tanadana mangani sakhobusi yawdringai manungda masi koye takramina karamba laitin khoyamaga magi thoram thawdasi kokchagadagi ai thiyagadi akhoi thoramji pangjeyeba adubu thoramsina kokpa ngamdadana punsiji khangtapna longgiba tasengmaki aina khangjaba mi amani adum thenajai masi phatabudi oi adubu tasengna phaningdaba adugumba phatahudigi thabaktu tawningbadi kanamdadi yawdabnina magi marai bukta tamakpani haidana ai asuma thamjai jaribu makai section badi mathau tai habibni kakana rije adu kaka akoigi hangrakanda akoigi jumda luhong muji loiraba matungdu haitare ko borjina numitchida amuk haitare akoigi jungi kongdong lan bajade ka haibagi amakhaksu tajayebo ko sina kaka matau karamna kadai buk chumni bano haibdu kitang khangjani masigi matang sidi ngasai aina warisi makha tarakpu matamda ko aina warisi kitang hapchalake hujiki konong lan ba yai ade haibagi matang sisu adum jawjarake kanagumba akhoi sigi thauramsi pangun nariba sona pungle sigi sonaren oribasina hariba borsina magi phambamda phamme sidagi magi mamto palai layu mayai sangakpa sangaga magi bor phida sida khoina pusale ade sanong bu mai lepiri balain thau khoirame adagi men urep khoirame puno maksi khoirama ka sida sangaku matam sida khoina mana phanggodori phambam si mina tharambani akhoi khangde ko phataba hudi ba kai leramgadagi khangde ba madu khoina ising ji khiega phata hudi ja haurei khana pangda kubak ahum lak sa na thoga masin mamai awang an un onjal le harega marai bak ahum lak kala ka sida phambam sida masi kakhalaga phamalline ba ko masigi matang sida khoina phamalaba matungda magi asoyangam ji akhoina yengaba matung sida masi thammini adugu sonoriba sonoren singduna kanagum kharna hariba phambam ji hek yawdri fo masai kaina si sonda kaino set leirabne ba polo setana fit leirabne ba masi su magi thom da sida iralini ida thulatna mapa ga to dan pirine masi ji kanagum oja singdi hariba borsi hek palai laim sida tholok tri sonbiu yade kanagum kharna adagi sangoi kachinduda hek sangaga phamibudai sonba hawe masigi khudamji karino haibada haibudi nupasina laibasi mongo sangasi yoroktribanina nupasigi arepasi khangde haibune nupisi thoramji loisanba yade haibune haibudi nupasigi da singna oirabra oidibra haibudo hai nupasina laaga phamdri baudi adubu mana sangoi phamadi nupadu nupidu lawba laabane adu oragadi magi thoram thaudasi aikhoina sonbibada thoidongna kaidre maramdi masidai kwaidai nungai teji akhoina masina phamgraba matung sidai da khoina irai sol muk tawlore irai sol ji muk tawlore matung sida ngasai gi magi mase masan adagi mapa macha photo ka pa haidana ama leidra hari bo photo ka pa mayam ji kar kar intern na matam ja son su nupa mayung gi mi singna kaidole kaina tholok ti kaidole kaina matam ja sudi lawe ko yam changna law khajani aduna nupa aduna haibudi borduna mapan thok ta bai maram sidi thoidongna ka hena akoi phang phangjade thok ta bai ade haibagi wakalon dumadi akoi thengnajade haina asumai thamjara thank you kaka aduga kwai maru oibaje akoi boga kaina gaje luhonge ko luhong matung jida makhoi ni je nuai jai phana haitare ko hena nuai jai phaba punchi de marang kai ba punchi haitare hena mari de chetna na bagi damakta haitare jumban punchi jida bol ani je magi kai lai gi kai tawragadi phaba khot pasi kamai tawbige masigi wahangsi aina su khwai dagi khumjaningba adagi isa isu oigadorbu makhoi dasu nungai yaibi marang kaina laina na bagi wahan thotuda akhoi bu takwirang oja jingsina makhoi sina mo kaino sida kainagi mayum sida laga luhong bagi kujapun ba haidana makul anisi mamana pulingai tanja se masigi tanja sida
ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯂꯥꯛꯏꯕ ꯑꯔꯥꯡꯕꯝꯁꯤꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯔꯥꯡꯕꯝꯁꯤꯗ ꯆꯪꯉꯦ ꯍꯥꯏꯔꯒ ꯃꯗꯨꯗꯒꯤ ꯋꯥ ꯃꯇ ꯑꯃ ꯂꯧꯒꯅꯤ ꯀꯕꯣꯛ ꯑꯃ ꯂꯧꯒꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯤꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯟꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯈꯨꯠꯁꯤꯅ ꯇꯟꯅꯗ꯭ꯔꯤꯉꯩ ꯀꯥꯟꯖꯥꯁꯦ ꯃꯈꯨꯠꯁꯤꯅ ꯇꯟꯅꯗ꯭ꯔꯤꯉꯩ ꯀꯥꯟꯁꯤꯗ ꯃꯈꯣꯏꯁꯤ ꯑꯗꯨ ꯍꯥꯞꯄ ꯄꯣꯠꯁꯤꯗꯤ ꯂꯧꯔꯛꯇꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯂꯧꯔꯛꯑꯕ ꯃꯁꯤꯒꯤ ꯂꯧꯔꯛꯑꯕ ꯃꯇꯨꯡꯁꯤꯗꯩꯗ ꯃꯄꯥꯁꯤꯅ ꯈꯔ ꯈꯪꯖ ꯍꯩꯖꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯍꯪꯖꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤ ꯑꯍꯜ ꯂꯃꯟꯁꯤ ꯄꯨꯂꯞ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯈꯣꯏꯔꯝꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯗꯅ ꯄꯨꯂꯞ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯄꯥꯁꯤ ꯆꯥꯛ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯆꯥꯛ ꯑꯔꯦꯝꯕꯁꯤꯗ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕꯗ ꯅꯨꯄꯤꯁꯤꯅ ꯆꯥꯕ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯅꯁꯨ ꯅꯥꯛꯁꯤꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯅꯔꯦ ꯅꯩꯁꯟꯅꯗ꯭ꯔꯦ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯝ ꯇꯧꯅꯔꯦꯕ ꯃꯁꯤ ꯆꯥꯗꯅ ꯂꯣꯏꯔꯕ ꯏꯃꯨꯡ ꯃꯥꯡꯒꯣꯟꯒꯁꯤ ꯁꯤꯠꯆꯟ ꯈꯣꯠꯆꯟꯕ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯌꯨꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅꯦ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯨꯝꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯆꯪꯒꯅꯦꯕ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯃꯅꯤ ꯃꯗꯨꯗꯩꯗꯨꯗ ꯅꯨꯄꯥ ꯃꯄꯥꯁꯤꯅ ꯊꯤꯖꯤꯜꯂꯨꯕ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯃꯗꯨꯗ ꯇꯧꯒꯗꯧꯕ ꯂꯥꯏꯑꯣꯟ ꯇꯤꯔꯣꯜ ꯉꯝꯖꯕꯗꯨ ꯇꯧꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯈꯪ ꯑꯍꯩꯗꯨ ꯇꯥꯟꯅꯔꯒ ꯀꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯉꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯗꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯦꯟꯁꯤꯗ ꯃꯈꯣꯏꯁꯤ ꯄꯨꯂꯞ ꯄꯨꯟꯈꯤ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯣꯡꯕ ꯁꯪꯒꯥꯏꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯁꯤꯗ ꯆꯠꯅꯤꯡꯉꯛꯄ ꯇꯥꯟꯖꯥꯁꯦ ꯃꯁꯤ ꯃꯥꯏ ꯊꯃꯣꯏꯁꯤꯗ ꯀꯥ ꯍꯦꯟꯅ ꯐꯥꯎꯔꯣꯏ ꯍꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯌꯥꯗꯅ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯅꯦꯝ ꯃꯀꯨꯁꯤꯡꯁꯤꯅ ꯕꯕꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯋꯥꯍꯩꯁꯤ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯧꯖꯕꯗ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯦ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯨꯕꯁꯤꯗ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯀꯥꯟꯗ ꯄꯥꯝꯗꯅ ꯃꯥꯁꯤ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯤꯔꯝꯃꯦ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯂꯩꯁꯥꯕꯤꯅꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯌꯥꯝ ꯐꯖꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯃꯥꯅ ꯑꯃꯨꯛ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯅꯕꯁꯤꯗ ꯌꯥꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯍꯟꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯑꯃꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯤꯃꯨꯛ ꯍꯌꯦꯡ ꯂꯥꯛꯑ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯩꯅꯁꯨ ꯑꯔꯥꯡꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯈꯪꯖꯕ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯊꯧꯔꯝꯁꯤꯡꯁꯤ ꯃꯣꯏꯗ ꯇꯧꯔꯀꯥꯟꯗ ꯇꯧꯕꯗ ꯍꯧꯖꯤꯛ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯅ ꯂꯩꯈ꯭ꯔꯦ ꯃꯄꯥꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯇꯦ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯆꯠꯄ ꯇꯥꯔꯁꯨ ꯑꯩ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯨꯃꯥꯏꯅ ꯃꯁꯤꯃꯛꯅ ꯃꯣꯏꯒꯤ ꯃꯁꯥꯗ ꯐꯠꯇꯍꯧꯗꯤꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯍꯥꯏꯕꯗꯨꯃ ꯍꯦꯟꯅ ꯃꯔꯤꯗꯨ ꯆꯦꯠꯅꯍꯟꯕꯗꯣ ꯆꯠꯂꯨꯔꯨꯗꯨꯃꯛ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯟꯃꯤꯟꯅꯔꯒ ꯃꯁꯟ ꯅꯨꯄꯥꯗꯣ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯀꯣꯛ ꯀꯩꯀꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯀꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯇꯤꯟꯅꯤ ꯈꯤꯇꯪ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯨꯛ ꯂꯩꯒꯦꯅ ꯆꯠꯂꯨꯒꯦꯅ ꯍꯥꯏꯕ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯥꯁꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯗꯤ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯃꯕꯅꯤꯅ ꯃꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯍꯥꯏꯗꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯅꯕ ꯃꯁꯤ 3, 4, 5, 6 ꯊꯦꯡꯅꯔꯕꯅꯤ ꯀꯀꯥ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤꯝ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅꯒ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯥꯏꯅꯈꯤꯕꯗꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯌꯨꯝ ꯄꯥꯟꯕꯗ ꯃꯈꯣꯏꯁꯤꯡꯁꯦ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈꯣꯏꯔꯝꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯈꯣꯏꯔꯝꯗꯕꯃꯛꯇꯤ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯍꯣꯏ ꯈꯣꯏꯔꯝꯗꯕꯃꯛꯇꯤ ꯌꯥꯏ ꯑꯗꯨ ꯈꯣꯏꯔꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯂꯩꯅꯩ ꯋꯥꯈꯟꯗꯨ ꯐꯥꯗꯅꯔꯒ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯋꯥꯈꯟ ꯐꯥꯗꯕ ꯉꯝꯃꯛꯇꯕ ꯈꯣꯠꯂꯛꯇꯕ ꯈꯠꯅ ꯆꯩꯅꯕ ꯂꯩꯗꯅ ꯊꯦꯡꯅꯔꯛꯄꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯁꯤꯗ ꯇꯥꯏꯅꯍꯧ ꯇꯥꯔꯒꯗꯤ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯨ ꯊꯣꯏꯗꯣꯛꯅ ꯊꯣꯛꯇꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯃꯅ ꯌꯥꯝꯅ ꯂꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯗꯨ ꯑꯣꯖꯥꯗꯨꯁꯨ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯥꯅ ꯇꯥꯛꯄꯤꯔꯛꯄ ꯊꯧꯔꯝꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯔ ꯈꯔ ꯄꯥꯡꯖꯕꯅꯤ ꯃꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯌꯨꯝꯗꯨꯗ ꯑꯁꯣꯛꯄ ꯑꯗꯒꯤ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯟꯖꯕꯅꯤ ꯑꯩꯒꯤ ꯏꯃꯧꯅꯤ ꯉꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯄꯣꯛꯎꯔꯒꯁꯨ ꯑꯩ ꯁꯥꯒꯩꯗ ꯂꯥꯛꯑꯗꯧꯅꯤ ꯑꯩꯒꯤ ꯁꯥꯒꯩꯁꯤꯗꯒꯤ ꯆꯠꯊꯣꯛꯍꯟꯕꯤꯈ꯭ꯔꯅꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯗꯨꯗ ꯇꯥꯏꯅꯖꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦꯅ ꯈꯟꯖꯩ ꯑꯩ ꯃꯣꯠ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤꯁꯤꯁꯨ ꯈꯔ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯄꯣꯠꯅꯤ ꯂꯩꯕꯤꯔꯤꯕ ꯃꯥꯅꯤ ꯃꯈꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏ ꯀꯥꯟꯗꯨꯗꯁꯨ ꯕꯣꯔꯁꯨ ꯑꯣꯏꯔꯣ ꯃꯄꯥꯁꯨ ꯑꯣꯏꯔꯣ ꯃꯃꯥꯁꯨ ꯑꯣꯏꯔో ꯂꯥꯏꯅꯤꯡꯊꯧꯁꯤꯗ ꯂꯣꯏ ꯈꯣꯏꯔꯝ ꯑꯃ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤ ꯃꯪꯒꯣꯜ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯄꯣꯔꯛꯀꯗꯧꯔꯤꯕ ꯅꯤꯉꯣꯜꯁꯤꯅ ꯃꯣꯡꯕ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯟ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯎꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯁꯤꯗ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯁꯥꯕꯤꯔꯤꯕ ꯌꯣꯛꯄꯤꯔꯤꯕ ꯅꯥꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯑꯗꯨꯃꯛ
ꯊꯥꯖꯐꯝ ꯊꯣꯛꯏ ꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯀꯀꯥꯅꯁꯨ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯉꯥꯏꯐ ꯐꯗꯅ ꯕꯣꯔ ꯑꯃꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯀꯀꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯀꯀꯥꯕꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤꯗ ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯀꯥꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ